Mikok thibada sanamahi lining bu sakhang binaba parliament pukhatkibabu mandalegi midana thagatkhre. Mikok thibagi thabakta sanamahi bu tokhaiba lining ama oina sakhang binaba Rajya Sabha ki MP Eningthou Sanajaoba leisembana parliament mifamda pukhatkibabu mandalay region gi maitai kathe Indigenous Development Association midana thagatpa phongdorakle. Midana thadorpa serol amana hai haukiba December ani de MP Eningthou Sanajaoba na parliament ta special mention oina yamna maru oba matam kiyadagi miyamna pamnaraba wafam ama thangkalakhibada midagi maikai harauba phongdoi Eningthou thamlamba wafam adudi sanamahi lining bu top lining ama oina India gi 2027 dagi haugadawriba mikok thibada lining ama oina list sungsoi soidana yahon binaba parliament thangkhibane wafam asimak apenba pui maramdi masina karigumba thabakta onthoraklabade malemda leiriba mitai amadi yelau puruk kya punna nungsi sanana hingminarambugi azawba leba dignity adubusu phurupna nungaiba phawkani haina khalle Manipur asidagi lining ama hauki habagi sauthok sabatanatana ingna sikna nungsi sanana singtam khaidana leminaramagi wakhalon su soidana lakani haina lawi sanamahi gi oiba religious court ama Indiana sakhang biba tarabade mapanda khundariba sanamahi lining satsariba kayagi su masak maming thokna leng manana atopa lining kayadagi noptana magun leibani haiba madom lepsaba lining ni haina su malemda sakta khine phoruk kiyana su salamba sanamahi lining bu malem thaki maru oiba tamjaninga oiba lining ama oirakani amade isana isabu masak taksaba ngamba phoruk ki yamna maru oiba lining asibu kandaba yade religious court laudaba yade haina midana thambaga loinana sanamahi bu latsaba kiyagi manglan oina ngaijariba asibu Eningthou Sanajaoba honaduna amuka hena mai pangnaba laurakliba asida mipum khudimokna sogan minase Asia gi manungda yamna liraba sanamahi bu latsadiba kayabu masak magun thokna hingba ngamba tarabade malemna ekhoibu ngaklau amade sakhang bebo oirakane sanamahi lining satliba mapanda leiba kayagi su haurakphamga sagonaraba lining asibu nuksiba yokhaningba amadi sengba sagatpada thamoi sengna mateng honajariba asida Manipur gi miyamna su puning thogatpiu haina thamlakle loinana Eningthou Sanajaoba leisembagumba achumba sengba wafam thamba ngambagi wakhalon chenba asamak lusingba kiyana su thamhaninge hairakle Kuki inpigi leaders sing khankhre makhoi election numita kanamtana mawa lobidabadagi mioi amata lakhidabane khalliba leaders sing ayambana Thadou ngaktani haina thaganarakle ngasi khankiba leaders sing adudi ahanbada president da CH Ajang Khongsai vice president da Henkopau Haukip general secretary da Pautin Thang Lupeng finance secretary da Lala Misau secretary information and publicity da Zhang Haulun Haukip ni haina social media sing thaganarakle pharmacist sing da QR code thet naba khanghankhre leiba asugi state amadi union territory sing da leiriba drug licensing authority singla mari lenaba mafam adugi retail amadi wholesale pharmacy sing da quick response QR code amadi toll-free number sing thethanaba Central Drug Standard Control Organization CDSCO na khanghankhre khongthang simioi bagi haksang da sokhan bayaba hidak makhal sing amade madudagi thorakpa reaction sing khudak da response tawbu yanana bani haidi CDSCO na lokhalagniba khongthang sina anaba mioi amada hidak na maram oiraga pamdaba thodok thokpa amade mioi bada sokhan ba hidak sarubadagi thorakpa reaction sing adu miyamna amade healthcare sector da thabak tawriba singna PBPI Advirus Drug Reaction Monitoring System da report tawba yabagi khudong chaba adu lehalagani haina CDSCO na hairi QR code amadi toll free number thahanbagi warep asi sahi asigi June 19 da Pharmacovigilance Program of India gi pangthokiba 13 suba working group meeting da laukibane CDSCO na thokiba circular adugi matungina retail amadi wholesale pharmacy singna miyamna upgrade mafamda QRT code amade toll free number sing adu thet kadabani hairi loinana toll free number 1800 1803024 asiga loinana QR code adu mayek sengna pharmacy gi outlet singda thetna basu khanghanle hairi North East State singi scheme sing fai khatnaba center na lupa crore 15,905.86 allocate tawbada Manipur gi oina crore 717.62 khaktamak yawi hairi Ministry of Donor na NAC gi khuthang da North Eastern State singi oina sahi manga asida tongan ba scheme amadi development program singi damak allocate tawba matamda Manipur State ki oina di sumna tangi lupa crore 717.62 khaktamak tharaki hairi
ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯗꯨꯗꯤ Prime Minister's Development Initiative North-Eastern Region, Scheme of North-Eastern Council, North-East Special Infrastructure Development Scheme, North-East Special Infrastructure Development Scheme Road, Special Development Packages ꯑꯃꯁꯨꯡ North-East Entrepreneurs Development Scheme-ꯁꯤꯡꯅꯤ꯫ Press Information Bureau Delhi-na thadrokpo report ki matungina Financial Year 2020-21 dagi 2024-25 faubada Ministry of Donor-na North-Eastern States-singgidamak thadarakliba senphamsing adudi Arunachal Pradesh-da lupa crore 1,203, Assam-da lupa crore 2,306.34, Meghalaya-da lupa crore 1,231.93, Mizoram-da lupa crore 809.49, Nagaland-da lupa crore 1,137.34, Sikkim-da lupa crore 763.93, Tripura-da lupa crore 702.90, amasung Central Agency-da lupa crore 996.22 ni. PIB ki report asina makha taraduna high North-Eastern State ta paikhatliba chawkhat thaurangi thabaksing amadi scheme sing asi tongan ba challenges laiba maramna state sing asina fund sing asi utilize tawbagi sang asi sada 62 khaktamak oidi haidi hariba scheme sing asi fund thadokpagi proposal asi Purbatar Vikas Setu PBS portal da demand letter da upload tawduna state government na sel kaithokpagi ayaba piri aduga ministry na sel thadokpagi niyam asisu state sing aduda paikhatliba chawkhat thaurangi thabak sing adugi physical progress amadi fund utilization tawbagi certificate sing utlaba matung ministry na fund thadokpani haidi adubu North Eastern state sing gi oina hojik laidiba khudong chadaba sing hairabadi lambi thongna tai chadaba sing mal yamna laiba maramna paikhatliba thabak sing adu piriba matam dagi handokna completion tawba ngamdana lairi masina maram oiraga scheme amadi development ki makhatana thadarakadaba senpham se matam chana kaithokpa ngamdana su lairi hairi kudong chadaba singa se yenglaga Ministry of Donor na paikhatliba project natraga scheme adugi apiba matamda loisinba ngamnabagi damak ningthina monitor tawduna project singi oiba apunba senpham adugi chada 15 installment mari thokna sanction tawbagi anobo pathap ama chanaba hauragani hairi Google Gemini Pro na Manipur gi mahiroi sing mahai tambigadawri hairi Google gi Gemini Pro gi khuthangda Reliance Jio Infocom Limited na Manipur yauna North-East Telecom Circle da lairiba mahiroi sing bu henan lairik laisu hainaba miyoi se koi hanaba amasung education gi lamda hena mapangal kan khat hanaba thabak paikhatkre hairi Reliance Jio na Arunachal Manipur Meghalaya Mizoram Nagaland amadi Tripura gi college amadi educational institute chama henbada campaign chathaduna Google gi khwaidagi mapangal kanba amasung tawba ngamba artificial intelligence oiriba Gemini Pro sijinaduna khongthang asi lokholapani hairi Reliance Jio Senior Executive singna awang puki mahiro singbu Gemini Pro ge matang da khanghanaba amasung AI asigi tawba ngamba singadu takpi tambinaba innovative oiba session kaya pangthopa oikhre session sing asida executive sing asina Gemini Pro asi mahiro singna assessment iba coding project ki wakhalon puthokpa semkat naba honaba design interview ki damak sem saba amadi person amasung professional growth hena khongjel yana chawkhathanba ngamnaba karam haina sijinagadagi habdu takwi tambidi amadi Reliance Jio na lawrakliba khongthang selenga ki national education policy na mahiroi singbu digital gi lamda ahenba skill haihanaba thamkiba pandam gi manung chanani haina su hairi Kongreng dagi Mukta puthokpa ki matangda workshop pangthokre Manipur International University amadi Mahila Gatividhi Bharatiya Sankirtan Mandal Manipur anina punna sinduna nomagi oiba natural pearls kongreng farming gi workshop ama Imphal East ki manung sanba nungbrong khulgi community hall da ngasi pangthokre ngasi ki thoram aduda resource person oina saruk yakeba MIU gi zoological department gi professor Dr. Amit Kumar nahai Manipur da kongreng marang kaina phangi kongreng dagi araiba moongda moti mukta puthokpa yai haiduna ngasi gi workshop aduda yaukiba nungbrong khulgi lomi singda haike technology amadi cell isang duna yumda laina kongreng dagi mukta puthokduna nupi singna iwawa duna cell tanba yai haike workshop asigi saruk ama oina ngasi kongreng dagi karamna mukta puthokani haibagi matangda demonstration tawduna saruk yakiba singla khanganke MIU dagi lakpa hiram asigi expert kangbu amanasu nungbanungge kongreng laiba mafam singla satuna
Mukta farming tauba yaba mafamsingsu yengsinki. MIO na nungbaram khulgi lomising kongrengdagi Mukta puthoknaba amadi masagi business venture ama hawdokpada hand holding support piragani hainasu khanghankhe.